ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯅꯕ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯍꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯗꯕ ꯇꯥꯔꯒꯗꯤ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕ ꯁꯤꯒꯅꯦꯜ ꯑꯗꯨ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯉꯁꯤꯃꯛꯁꯨ ꯌꯨꯔꯣꯞꯀꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯔꯁꯤꯌꯥꯗꯒꯤ ꯄꯥꯏꯞꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯒ꯭ꯌꯥꯁ ꯂꯧꯔꯤꯕ ꯗ꯭ꯔꯨꯖꯕꯥ ꯄꯥꯏꯞꯂꯥꯏꯟ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯍꯪꯒꯔꯤ ꯑꯃꯁꯨꯡ ꯁ꯭ꯂꯣꯚꯥꯀꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯑꯦꯛꯁꯟ ꯂꯥꯛꯈ꯭ꯔꯦ꯫ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯃꯊꯛꯇ 25% ꯑꯅꯤꯔꯛ ꯊꯣꯛꯅ 50%ꯒꯤ ꯑꯣꯏꯕ ꯇꯦꯔꯤꯐ ꯏꯟꯗꯤꯌꯟ ꯄ꯭ꯔꯗꯛꯁꯤꯡꯗ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ 64%ꯒꯤ ꯇꯦꯔꯤꯐ ꯑꯃꯒꯁꯨ ꯊꯝꯖꯤꯜꯂꯛꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯤꯕ ꯄꯤꯁ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤꯗ ꯑꯄꯟꯕ ꯑꯣꯏꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯇꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯣꯔꯖꯤꯌꯥ ꯃꯦꯂꯣꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯅꯤ꯫ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯑꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯃꯈꯛꯇ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯆꯠꯊꯔꯤꯕ ꯄꯤꯁ ꯗꯤꯜ ꯑꯁꯤ ꯑꯣꯏꯕ ꯌꯥꯗꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯛꯄꯗꯒꯤ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯅꯦꯜ ꯄꯤꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯔꯁꯤꯌꯟ ꯗ꯭ꯔꯨꯖꯕꯥ ꯄꯥꯏꯞꯂꯥꯏꯟ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯦꯁꯇꯔꯟꯒꯤ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕ ꯁꯦꯡꯁꯟ ꯀꯌꯥ ꯑꯃ ꯊꯝꯕ ꯇꯥꯔꯒꯁꯨ ꯉꯁꯤꯃꯛꯁꯨ ꯍꯥꯏꯔꯤꯕ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯂꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯌꯨꯔꯣꯞꯀꯤ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕꯒꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯄꯣꯂꯟ, ꯍꯪꯒꯦꯔꯤ, ꯆꯦꯀꯣꯁ꯭ꯂꯣꯚꯥꯀꯤꯌꯥꯅꯆꯤꯡꯕ ꯑꯁꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯖꯦꯂꯦꯟꯁꯀꯤꯅ ꯗ꯭ꯔꯨꯖꯕꯥ ꯄꯥꯏꯞꯂꯥꯏꯟ ꯊꯨꯒꯥꯏꯕ ꯑꯁꯤꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯧꯁꯤꯟꯅꯕ ꯇꯥꯡꯅꯤ, ꯃꯅꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯇꯅ ꯊꯜꯂꯦ꯫ ꯑꯦꯁ ꯖयशंकरꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯦꯗꯤꯌꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯉꯁꯤꯃꯛꯁꯨ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯁꯤꯡ ꯂꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯋꯦꯁꯇꯔꯟ ꯋꯥꯔꯜꯒꯤ ꯃꯔꯨꯑꯣꯏꯅ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯤꯄꯣꯀ꯭ꯔꯦꯁꯤ ꯑꯗꯨ ꯑꯦꯛꯁꯄꯣꯖ ꯇꯧꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯨꯖꯕꯥ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯎꯔꯛꯇꯕꯁꯨ ꯌꯥꯏ꯫ ꯀꯤꯂꯣꯃꯤꯇꯔ 4,000 ꯔꯣꯝ ꯁꯥꯡꯕ, ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯤꯕ ꯄꯥꯏꯞꯂꯥꯏꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯁꯣꯚꯤꯌꯦꯠ ꯏꯔꯥꯒꯤ ꯑꯣꯏꯕ 1960ꯒꯤ ꯃꯇꯝꯗ ꯁꯥꯈꯤꯕ ꯗ꯭ꯔꯨꯖꯕꯥ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤ ꯉꯁꯤꯃꯛꯁꯨ ꯏꯁꯇꯔꯟ ꯌꯨꯔꯣꯞꯇꯒꯤ ꯍꯧꯔꯒ ꯋꯦꯁꯇꯔꯟ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯁꯤꯡ ꯑꯁꯤ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯁꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯁꯤꯡ ꯑꯁꯤꯅ ꯃꯃꯜ ꯍꯣꯡꯕꯒꯤ ꯃꯔꯝ ꯑꯁꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯑꯣꯏꯕ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯅꯠꯇ꯭ꯔꯒꯅ ꯀꯪꯐꯥꯟꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀ꯭ꯔꯨꯗ ꯑꯣꯏꯜꯕꯨ ꯑꯣꯏꯒꯦꯔꯥ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯄꯨ ꯑꯣꯏꯒꯦꯔꯥ ꯃꯃꯜ ꯍꯦꯟꯒꯠꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤꯗꯤ ꯑꯃꯨꯛ ꯁꯦꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯟꯇꯦꯟ ꯇꯧꯕ ꯅꯠꯇꯅ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯀꯣꯁ ꯆꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯏꯞꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯄꯨꯔꯛꯂꯤꯕ ꯒ꯭ꯌꯥꯁ ꯑꯁꯤ ꯃꯃꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯣꯡꯅ ꯐꯪꯂꯤꯕꯅꯤ꯫ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗꯁꯨ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯁꯦꯡꯁꯟ ꯀꯌꯥ ꯑꯃ ꯊꯝꯖꯤꯟꯖꯕ ꯇꯥꯔꯒꯁꯨ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯍꯪꯒꯦꯔꯤ, ꯁ꯭ꯂꯣꯚꯥꯀꯤꯌꯥ ꯑꯃꯁꯨꯡ ꯆꯦꯛ ꯔꯤꯄꯕ꯭ꯂꯤꯛꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯤ ꯂꯦꯟꯂꯣꯛ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯄꯥꯏꯞꯂꯥꯏꯟꯁꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯁꯤꯡ ꯑꯁꯤ ꯂꯧꯕ ꯃꯇꯝꯗ ꯑꯊꯤꯡꯕ ꯊꯝꯂꯣꯏ ꯍꯥꯏꯗꯨꯅ ꯋꯦꯕꯔ ꯄꯤꯔꯕ ꯃꯇꯨꯡꯗ ꯉꯁꯤꯃꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯗ꯭ꯔꯨꯖꯕꯥ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤꯒꯤ ꯃꯦꯞ ꯑꯁꯤꯗ ꯎꯔꯤꯕ ꯔꯁꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯌꯨꯅꯦꯀꯥ ꯍꯥꯏꯔꯤꯕ ꯄꯝꯄꯤꯡ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯤꯕ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯗ꯭ꯔꯨꯖꯕꯥꯒꯤ ꯑꯣꯏꯕ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯊꯨꯒꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯔꯤꯄꯦꯌꯔ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯪꯁꯟ ꯇꯧꯕ ꯍꯦꯛ ꯍꯧꯔꯛꯄꯒꯅꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯅꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ꯫ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤ ꯀꯥꯏꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯑꯁꯤ ꯍꯪꯒꯦꯔꯤ ꯑꯃꯁꯨꯡ ꯁ꯭ꯂꯣꯚꯥꯀꯤꯌꯥꯅꯆꯤꯡꯕ ꯂꯦꯟꯂꯣꯛ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯤꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤ ꯁꯣꯔꯁ ꯑꯁꯤꯕꯨ ꯀꯛꯊꯠꯂꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯑꯦꯛꯁꯟ ꯈꯔ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
ꯃꯃꯥꯡꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯅꯔꯖꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁꯣꯔꯁ ꯑꯣꯏꯔꯤꯕ ꯔꯁꯤꯌꯥꯗꯒꯤ ꯂꯥꯛꯄ ꯅꯣꯔꯊ ꯁ꯭ꯇ꯭ꯔꯤꯝ 2 ꯄꯥꯏꯞꯂꯥꯏꯟ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯨꯒꯥꯏꯈꯤꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯑꯦꯛꯁꯟ ꯑꯃꯠꯇ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯄ ꯉꯝꯈꯤꯗꯦ, ꯃꯔꯝ ꯑꯗꯨꯅ ꯖꯔꯃꯅꯤꯒꯤ ꯃꯦꯟ ꯁꯣꯔꯁ ꯑꯣꯏꯔꯤꯕ ꯄꯥꯏꯞꯂꯥꯏꯟ ꯑꯗꯨ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯏꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯃꯠꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯤꯛꯂꯕ ꯁ꯭ꯂꯣꯚꯥꯀꯤꯌꯥ ꯑꯃꯁꯨꯡ ꯍꯪꯒꯦꯔꯤꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯗꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯥꯖꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯦꯝꯃꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤ ꯔꯁꯤꯌꯟ ꯁꯥꯏꯠꯇꯒꯤ ꯁꯦꯝꯖꯤꯟꯗꯨꯅ ꯃꯊꯧ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯅꯤ, ꯃꯇꯝ ꯆꯪꯂꯕꯁꯨ ꯆꯪꯅ ꯍꯥꯏꯔꯤꯕ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤ ꯐꯪꯁꯅꯦꯜ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯅ ꯑꯗꯨꯃꯛ ꯇꯧꯔꯛꯀꯅꯤ꯫ ꯇꯧꯕꯇꯕꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯔꯣꯞꯀꯤ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯏꯅꯔꯖꯤ ꯁꯣꯔꯁ ꯑꯣꯏꯔꯤꯕ ꯄꯥꯏꯞꯂꯥꯏꯟꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯂꯦꯞꯀꯗꯕ ꯃꯥꯟꯗꯦ꯫ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯗꯤꯁꯀꯁꯟꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯂꯧꯔꯤꯕ ꯑꯍꯣꯡꯕ ꯃꯃꯜꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯅꯠꯇ꯭ꯔꯒꯅ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯅꯆꯤꯡꯕ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯁꯣꯔꯁꯁꯤꯡ ꯑꯁꯤ ꯌꯨꯑꯦꯁꯇꯒꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯗꯥꯏꯚꯔꯠ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅꯁꯨ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯤꯁ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯌꯥꯗ꯭ꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯇꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯣꯔꯖꯤꯌꯥ ꯃꯦꯂꯣꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯑꯃꯈꯛ ꯄꯨꯊꯣꯔꯛꯂꯤ, ꯃꯗꯨꯗꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯅꯦꯇꯣ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯑꯊꯤꯡꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯨꯀ꯭ꯔꯦꯟꯕꯨ ꯅꯦꯇꯣꯒꯤ ꯑꯦꯟꯇ꯭ꯔꯤ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯌꯨꯑꯦꯁꯅ ꯊꯥꯖꯕ ꯌꯥꯕ ꯃꯑꯣꯡ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯅ ꯌꯦꯠꯅꯔꯤꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯂꯦꯝꯍꯧꯔꯤꯕ ꯌꯨꯑꯦꯁꯇꯒꯤ ꯍꯧꯔꯒ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟꯒ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯅꯦꯇꯣꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒ ꯕꯥꯏꯂꯦꯇꯔꯦꯜ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯁꯥꯏꯟ ꯇꯧꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯗ ꯔꯁꯤꯌꯥꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯄꯨꯡ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯊꯥꯖꯤꯟꯗꯨꯅ ꯌꯨꯀ꯭ꯔꯦꯟꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯇꯧ ꯑꯗꯨꯝꯅ ꯆꯠꯊꯕ ꯇꯥꯔꯒꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕꯅꯤꯅ ꯃꯈꯣꯏꯅ ꯊꯥꯔꯛꯀꯗꯧꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯣꯏꯕꯗ ꯅꯠꯇꯅ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯅꯦꯇꯣꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕꯅꯤꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯥꯕꯗꯗꯤ ꯑꯗꯨꯃꯛ ꯐꯖꯔꯤ, ꯇꯧꯕꯇꯕꯨ ꯃꯁꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯃꯔꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯄꯤꯁ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯟ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯅꯦꯇꯣ ꯌꯥꯎꯗꯕ ꯈꯛꯇ ꯅꯠꯇꯅ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯂꯥꯛꯄꯗ ꯐꯥꯎꯕ ꯍꯧꯖꯤꯛꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯂꯥꯟꯃꯤꯁꯤꯡ ꯆꯪꯍꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯔꯛꯀꯗꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯗꯨꯗ ꯚꯤꯇꯣ ꯄꯋꯥꯔ ꯑꯃ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯇ꯭ꯔꯨꯞ ꯄꯨꯁꯤꯜꯂꯛꯄ ꯌꯥꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯌꯥꯕ ꯇꯥꯔꯒꯁꯨ, ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯂꯩꯕ ꯇꯥꯔꯒꯁꯨ, ꯂꯥꯟ ꯊꯣꯔꯛꯄ ꯃꯇꯝꯗ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯊꯥꯗꯨꯅ ꯂꯥꯟ ꯊꯦꯡꯅꯍꯟꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯉꯁꯤꯃꯛꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯊꯥꯗꯨꯅ ꯍꯥꯟꯅ ꯊꯦꯡꯅꯔꯣ ꯍꯥꯏꯗꯨꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯂꯥꯟꯃꯤ ꯊꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤ ꯑꯃꯠꯇ ꯊꯣꯔꯛꯇ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯊꯪꯗꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯞꯗꯦꯠ ꯑꯃꯈꯛꯇ ꯌꯨꯑꯦꯁ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯁꯣꯂꯔꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ, ꯁꯣꯂꯔꯒꯤ ꯑꯣꯏꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯅꯠꯇ꯭ꯔꯒꯅ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ 64% ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯑꯦꯒꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯤꯟ ꯏꯅꯔꯖꯤꯅꯤ ꯍꯥꯏꯔꯤꯕ ꯁꯣꯂꯔ ꯏꯅꯔꯖꯤ ꯑꯁꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯦꯔꯤꯐ ꯋꯥꯡꯈꯠꯅ ꯊꯝꯖꯤꯜꯂꯛꯄ ꯑꯁꯤꯗ ꯄꯦꯟꯗꯕ ꯌꯥꯅꯤꯡꯕ ꯀꯌా ꯑꯃꯗꯤ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯣꯏꯗꯣꯛꯄ ꯑꯅꯧꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯣꯏꯔꯣꯏ, ꯃꯔꯝꯗꯤ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ, ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯅꯠꯇ꯭ꯔꯒꯅ ꯐꯪꯁꯟꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯎꯔꯝꯂꯔꯣꯏ꯫ ꯃꯃꯥꯡꯗ COP26ꯕꯨ ꯍꯥꯏꯕꯣ, ꯑꯗꯨꯕꯨ ꯍꯥꯏꯕꯣ, ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯥꯔꯕꯟ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯗꯤꯁꯀꯁꯟ ꯇꯧꯗꯨꯅ ꯐꯥꯏꯟ ꯊꯤꯍꯟꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯇ꯭ꯔꯝꯞ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯃꯥꯏꯅꯤꯡ ꯇꯧꯊꯣꯛꯎ, ꯐꯣꯔꯦꯁ ꯀꯣꯛꯊꯣꯛꯎ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯇꯨꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯩꯈꯤꯕꯅ ꯉꯁꯤ
ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯇꯦꯖ ꯑꯁꯤꯗ ꯊꯣꯏꯗꯣꯛꯅ ꯎꯔꯝꯂꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯂꯔꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯅꯤ ꯍꯧꯖꯤꯛ ꯎꯔꯤꯕ ꯑꯁꯤ ꯊꯣꯏꯗꯣꯛꯄ ꯀꯥ ꯍꯦꯟꯕ ꯏꯟꯗꯤꯌꯥꯗ ꯇꯥꯔꯒꯦꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯒꯗꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯣꯏ꯫